Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjari. Ngasi sum hausangum Matamsigi Devdas 38 suba tangkak amok puduna lakjari. Mayam punna taminarasi. Nauba karim naraduna. Matam loijubra. Nang na jenduna aingonda nanthok na bahotnaba. Haujikti aigi matam oirido. Asum haiduna nungsigi nakta changsili. Nungsi kapla duna. Nene, ai ba nungsi drabo. Ai mam pen bi pe dogi nene. Benita kana lawgi control tabada nupa macha mari na tarduna chansilai. Ambi thabak ingkang loisina bahaiduna sinarakpadagi nganna halakpani nupa mayam duga. Nupa macha amana pakhanan Benita bahugatuna hairakli. Nene, kadaurage, ingakta ngairi. Benita pakhatpa amadi kappaga loinana makut thinduna hairakli. Nuksibu, aigi mawbum ta kalute da koida. Nupa macha homaduna changduna kitchengi thongdo kana kaukhaiki. Naubana nungsibu sarang tamge tawramniba matawdu ubada nupa macha singaduna sauna naubabu phaduna mapana puthoraki. Nungsi su chanthoraktuna Benitagi nakta chensali. Manibu konduna kapcharakli nungsi. Benita kapna thimlakli. Nene lairisidi karisu tawri. Aingi imauda kanana susokpu yarui. Nene. Nupa macha maridu changduna naubabu phuri. Benita sauna. Halo, madu halo. Sanisa, mi manba, unsanu kupa sanisa. Nupa macha singduna putharagli, adubu nauba yam haina nanthokduna chenki. Nupa macha singdu tanagi tawi, adubu Benita na khamli. Hey, ibungosa, tanawurano, mifatane. Ambiga thoibaga lakisanu. Aina lemna thagadaba nati. Thajaba hatba, kayada ngamkraba minone. Manga chap manayne, mano ngasi tawribase. Haiduna ngangli nungsi pakhatna. Nene, makhoidadi haibigana. Aigi maramgi machin manaw khatnabado ai pamti nene. Hai, karigi haidane. Hek mayam amagi, hek matay mabu, asuk tukachaba miting ni yengba yabra. Itay mahaibase, khong sokna khurumnaribane. Ani shuba imani na hainaribane taybangsida. Magumbada ushit hoidaba yabrane, aigi mauda. Nungsi Benita bu themjarakli. Nene, ngasi ki numitchida thokliba thodok pumbagi haurakphamse ai nadra. Nungsi, aise wathok chawbi haibado oiri. Aina maram oiraga nene buso ngasi sokledo. Dalle, ai hingdingdre nene. Nungsi, adumaina haiganusi. Imungsida imauda thamliba thajaba nungsiba pomba imauna manghanba yade ko wakhalna na khankiba yade masidi taibangi hauna sani imaudi laibak phadona kariso asuibo yahodredana masidagi hena nunghaiba leitri nene nupa macha amana itaima nenegi laibakse hidak hapina badausi nungsi so haidona Benita bu magi kada pusali nupa macha anina nene kaishu khaluran Haujikti akhoi leire nungaina pothabiro akhoi tamo hoi laktraba phawbadi akhoi sangjarage hoi bungo nungsina hidak langthak haptuna asokpadu yengnami hidak hapadu loiradi nungsina bido hongdurodana nene tomta yaradra ado wakhal saranaba khanba yade ko nungsi hoi haidona manganomlamlaga magi kanda kakre Nungsi, kangi thongdo nga sendona konjol thokna ningamdana kapcharekli. Karino, aigi laibak sida tambisibo. Mangda pawa mangludaba thongdok kagda. Aigi laibak sida thonglis. Ayimbo kayabo akaiba tawkrabage. Kanagi maphamda aranba tawkrage. Asuk nama chinga pirisibo. Kokpa kamloinaba takpa. Mayamsi sagwana duda ai karam hingko haibado
ꯐꯅ ꯈꯜꯂꯨꯕ ꯀꯌꯥꯅ ꯐꯠꯇꯕ ꯑꯣꯏꯔꯛꯄ, ꯊꯥꯖꯅ ꯊꯝꯖꯕ ꯀꯌꯥꯅ ꯊꯥꯖꯕ ꯃꯥꯡꯍꯟꯕ, ꯑꯩꯒꯤꯅꯤ ꯈꯟꯅ ꯊꯝꯖꯕ ꯀꯌꯥ ꯑꯩꯒꯤ ꯑꯣꯏꯔꯝꯗꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯇꯥꯏꯕꯪꯒꯤ ꯂꯤꯂꯥꯅꯤ꯫ ꯃꯁꯤꯃꯛꯅꯤ ꯅꯥꯎꯕꯅ ꯏꯃꯨꯡ ꯑꯁꯤꯗ ꯁꯥꯟꯅꯔꯝꯂꯤꯕ ꯂꯤꯂꯥ, ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯔꯣꯜꯅꯣ ꯃꯥꯅ ꯂꯧꯔꯝꯂꯤꯕ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯨꯍꯣꯡꯕ ꯊꯤꯟꯕ ꯆꯠꯈꯤꯕ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯍꯟꯅꯔꯛꯂꯤ꯫ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝ ꯃꯀꯩ ꯂꯤꯡꯅ ꯂꯩꯍꯧꯕꯒꯤ ꯋꯥꯔꯤ ꯇꯧꯅꯗꯨꯅ ꯆꯪꯅꯔꯛꯂꯤ꯫ ꯂꯟꯊꯣꯏꯕꯁꯨ ꯃꯄꯤ ꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯔꯛꯏ꯫ ꯅꯨꯡꯁꯤ ꯀꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯈꯜꯂꯤ, ꯃꯆꯦꯅ ꯂꯨꯍꯣꯡꯈꯤꯕꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯞꯂꯤꯕꯅꯤ ꯍꯥꯏꯅ꯫ ꯂꯟꯊꯣꯏꯕ ꯃꯄꯤ ꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯅꯨꯡꯁꯤꯗ ꯌꯦꯡꯂꯛꯄꯗ ꯅꯨꯡꯁꯤꯒꯤ ꯄꯥꯝꯕꯣꯝꯗ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯃꯤ ꯇꯥꯕꯗꯨ ꯎꯔꯛꯂꯤ꯫ ꯅꯪꯒꯤ ꯄꯥꯝꯕꯣꯝꯗꯨꯗꯤ ꯀꯩꯗꯧꯔꯦ ꯉꯥꯡꯁꯪ ꯉꯥꯡꯉꯤꯗꯨꯅ? ꯅꯨꯡꯁꯤ ꯄꯥꯈꯠꯅ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯈꯨꯝꯖꯤꯜꯂꯤ, ꯑꯗꯨꯒ ꯂꯠ ꯂꯠ ꯇꯧꯅ ꯍꯥꯏꯔꯛꯂꯤ, ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯣꯍꯣ, ꯑꯗꯣ ꯌꯥꯔꯦ, ꯉꯁꯥꯏꯗꯒꯤ ꯀꯞꯄ ꯑꯣꯏꯔꯗꯤ ꯂꯦꯞꯄꯣꯗꯅ꯫ ꯅꯨꯡꯁꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯅꯨꯡꯁꯤ, ꯑꯩꯈꯣꯏ ꯆꯥꯛꯈꯨꯗꯤ ꯑꯝꯇ ꯇꯧꯗ꯭ꯔꯕ? ꯕꯣꯛꯅ ꯉꯁꯥꯏ ꯊꯣꯡꯂꯨꯔꯅ ꯍꯥꯏꯌꯦ, ꯅꯦꯅꯦꯅꯁꯨ꯫ ꯑꯁ, ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯃꯒ ꯂꯥꯛꯑꯒ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯗꯨꯃꯛ ꯐꯝꯂꯤ ꯎꯪꯂꯗꯨꯅ꯫ ꯂꯟꯊꯣꯏꯕ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯒ꯭ꯂꯥꯁ ꯑꯀꯥꯏꯕꯒꯤ ꯃꯊꯛꯇ ꯅꯦꯠꯁꯤꯜꯂꯤ꯫ ꯑꯁ! ꯀꯥꯏꯔꯤ ꯃꯥꯜꯂꯤꯅꯦ꯫ ꯀꯩꯗꯧꯕꯗ ꯀꯥꯏꯔꯤꯖꯥꯠꯅꯣ ꯁꯤꯅ ꯑꯃꯨꯛ? ꯂꯣꯏꯅ ꯆꯥꯏꯔꯤꯅꯦ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯍꯥꯏꯗꯨꯅ ꯃꯆꯤꯟꯅ ꯁꯣꯜꯂꯤ, ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯍꯩꯗꯨꯅ ꯊꯛꯂꯒ ꯊꯣꯔꯛꯂꯤ꯫ ꯃꯅꯦ ꯕꯤꯅꯤꯇꯥꯒꯤ ꯀꯥ ꯃꯄꯥ ꯂꯥꯜꯂꯛꯄꯗ ꯕꯤꯅꯤꯇꯥ ꯀꯞꯇꯨꯅ ꯔꯥꯙꯦ ꯑꯃꯗꯤ ꯍꯦꯄꯤꯗ ꯄꯥꯎ ꯇꯝꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ꯫ ꯂꯟꯊꯣꯏꯕ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯅꯞꯁꯤꯟꯗꯨꯅ ꯇꯥꯏ꯫ ꯕꯤꯅꯤꯇꯥꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯗꯣ ꯀꯞꯅ ꯀꯞꯅ ꯄꯥꯎꯗꯨ ꯇꯝꯂꯤ꯫ ꯀꯌꯥꯗ ꯊꯧꯕ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣꯅꯦ? ꯃꯥꯗꯤ ꯉꯟꯅ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯍꯟꯈꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯑꯉꯥꯡꯁꯤꯡꯅ꯫ ꯃꯥꯗꯤ ꯌꯨꯝꯁꯤꯗ ꯑꯐꯕ ꯁꯥꯗꯅ ꯂꯩꯁꯤꯟꯅꯔꯒ ꯑꯆꯤꯡꯕ ꯇꯪꯖ ꯉꯥꯏꯕ ꯂꯨꯞꯄ ꯑꯣꯏꯔꯦꯀꯣ꯫ ꯍꯦꯄꯤꯁꯨ ꯁꯥꯎꯅ, ꯃꯕꯣꯛꯇꯨꯅ ꯌꯣꯛꯄ ꯃꯁꯨꯅ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯒꯅꯤ, ꯀꯌꯥꯝ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯝꯅꯤ ꯏꯃꯥ? ꯍꯦꯄꯤ ꯑꯃꯨꯛꯁꯨ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯆꯥ ꯅꯨꯡꯁꯤꯅꯗꯤ ꯅꯥꯎꯕꯁꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯀꯩꯅꯣꯝ ꯇꯧꯏ, ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯅ ꯍꯥꯏꯖꯕꯅꯦ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯈꯜꯂꯤ, ꯃꯇꯩ ꯃꯗꯨꯕꯨ ꯀꯔꯤ ꯐꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯨꯗꯤ ꯍꯥꯏꯗꯨꯅ꯫ ꯃꯥꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯗ ꯍꯥꯏꯕ ꯆꯤꯡꯅꯈꯤꯕ ꯈꯨꯗꯤꯡꯗꯣ ꯆꯨꯝꯂꯝꯂꯕꯀꯣ꯫ ꯍꯥꯏꯗꯨꯅ ꯑꯍꯟ ꯑꯍꯨꯝ ꯑꯗꯨ ꯀꯞꯂꯤ꯫ ꯆꯠꯁꯤ ꯍꯦꯄꯤ, ꯏꯁꯨꯒꯤ ꯅꯥꯛꯇ꯫ ꯏꯁꯨꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏꯅꯦ꯫ ꯆꯠꯁꯤ ꯏꯃꯥ꯫ ꯅꯠꯇꯦ, ꯃꯥꯅ ꯋꯥꯐꯝꯁꯦ ꯑꯇꯣꯞꯄ ꯀꯅꯥ ꯇꯥꯍꯟꯒꯅꯨꯅ ꯀꯟꯅ ꯍꯥꯏꯖꯔꯝꯕꯅꯤ꯫ ꯏꯃꯥ ꯍꯣꯏꯅ ꯆꯠꯂꯗꯤ ꯑꯩꯅ ꯄꯥꯎꯁꯦ ꯇꯝꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯈꯤꯅꯤ꯫ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯕꯤꯔꯣ꯫ ꯀꯔꯤꯒꯤ ꯏꯁꯨꯗ ꯇꯨꯁꯣꯟꯅꯗꯨꯅ ꯂꯩꯒꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯅꯦ, ꯀꯤꯕ ꯌꯥꯗꯦꯅꯦ꯫ ꯂꯟꯊꯣꯏꯕ ꯁꯥꯔꯤꯕ ꯇꯝꯂꯤꯕ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯇꯁꯦꯡꯅ ꯉꯛꯇꯕ ꯉꯝꯗꯦ, ꯊꯥꯁꯨ ꯊꯥꯖꯗꯦ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯈꯪꯂꯦ, ꯅꯨꯡꯁꯤꯅ ꯀꯞꯄꯒꯤ ꯃꯔꯝ, ꯅꯨꯡꯁꯤꯗ ꯇꯥꯍꯧꯕ ꯗꯥꯛꯐꯝꯗꯨꯒꯤ ꯃꯔꯝ, ꯑꯃꯗꯤ ꯆꯥꯛꯈꯨꯝꯗ ꯆꯥꯏꯔꯝꯂꯤꯕ ꯄꯨꯝꯕꯒꯤ ꯍꯧꯔꯛꯐꯝꯗꯨ꯫ ꯂꯟꯊꯣꯏꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯏꯃꯨ ꯉꯥꯡꯂꯤ꯫ ꯈꯥ ꯆꯤꯛꯇꯨꯅ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯍꯧꯔꯛꯂꯤꯕ ꯑꯁꯥꯎꯕꯒꯤ ꯆꯦꯜꯂꯤꯕ ꯏꯒꯤ ꯈꯣꯡꯖꯦꯜ ꯑꯗꯨ ꯐꯥꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯖꯕ ꯉꯝꯕꯒꯤ ꯆꯥꯡ ꯍꯦꯟꯈꯤꯗꯨꯅ ꯐꯤꯡꯅ ꯁꯥꯎꯅ ꯃꯄꯥꯟ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯆꯠꯈꯤꯕꯗ ꯀꯅꯥꯁꯨ ꯈꯪꯍꯧꯗꯦ꯫ ꯑꯕꯤꯁꯨ ꯋꯥꯔꯗꯨꯅ ꯇꯨꯝꯊꯈꯤꯕ ꯃꯄꯥ ꯊꯣꯛꯂꯤ, ꯑꯗꯨꯅ ꯒꯥꯔꯤ ꯊꯧꯗꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯀꯅꯥꯁꯨ ꯇꯥꯔꯝꯗꯦ꯫ ꯂꯟꯊꯣꯏꯕ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯗꯨꯅ ꯅꯥꯎꯕꯒꯤ ꯌꯨꯝ ꯍꯥꯏꯕꯗꯤ ꯂꯟꯊꯣꯏꯕꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯇꯨꯅ ꯗꯥꯏꯔꯦꯛ ꯁꯨꯃꯥꯡꯗꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯤ꯫ ꯅꯥꯎꯕꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯅꯥꯎꯕꯅ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯒꯦꯠꯇꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯒꯦꯠꯇꯒꯤ ꯆꯪꯕ ꯌꯥꯔꯝꯂꯣꯏ ꯂꯟꯊꯣꯏꯕꯗꯨ꯫ ꯂꯟꯊꯣꯏꯕ ꯁꯥꯎꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯅꯥꯎꯕꯕꯨ ꯀꯧꯔꯤ, ꯃꯥꯟꯖꯅ꯫ ꯀꯅꯥꯅꯣꯅꯦ ꯊꯦꯡꯂꯀꯥꯟꯁꯤꯗ? ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯦ, ꯑꯗꯨꯕꯨ ꯂꯟꯊꯣꯏꯕ ꯎꯕꯗ ꯈꯪꯍꯧꯗꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ꯫ ꯃꯥꯟꯖ ꯂꯟꯊꯣꯏꯕꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯂꯟꯊꯣꯏꯕꯁꯨ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯥꯟꯖ ꯍꯔꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯂꯤ꯫ ꯏꯃꯨꯡꯗ ꯄꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤ, ꯕꯤꯅꯥꯗꯤ ꯂꯩꯔꯝꯗꯦ, ꯊꯕꯛ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ꯫ ꯃꯈꯣꯏ ꯂꯣꯏꯅ ꯀꯞꯅꯔꯤ꯫ ꯂꯟꯊꯣꯏꯕ ꯄꯨꯝꯅꯃꯛ ꯈꯥꯡꯖꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡ ꯅꯥꯎꯕꯕꯨ ꯍꯪꯂꯛꯂꯤ꯫ ꯅꯥꯎꯕꯗꯤ
ꯃꯥꯒꯤ ꯆꯤꯇꯥꯒꯤ ꯂꯨꯍꯣꯡꯕ ꯍꯜꯂꯛꯄꯗ ꯒꯥꯔꯤ ꯊꯦꯡꯖꯤꯟꯅꯩ ꯍꯥꯏꯗꯨꯅ ꯁꯣꯛꯂꯒ ꯍꯜꯂꯛꯄꯅꯤꯅꯦ ꯆꯪꯉꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯕꯅꯤ ꯀꯔꯝꯕ ꯀꯥꯗ ꯃꯥꯟꯖꯒꯤ ꯅꯨꯄꯤꯅ ꯈꯨꯝꯂꯛꯂꯤ ꯆꯪꯉꯣ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗꯅꯤꯅꯦ ꯂꯟꯊꯣꯏꯕ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯆꯪꯈꯤ ꯃꯥꯟꯖ ꯍꯔꯥꯎꯅ ꯃꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯇꯥꯔꯕ꯭ꯔꯥ ꯃꯌꯥꯝ ꯂꯥꯛꯂꯤꯕ ꯑꯉꯥꯡ ꯑꯁꯦ ꯑꯆꯝꯕ ꯑꯉꯥꯡ ꯅꯠꯇꯦꯀꯣ ꯌꯨꯝꯁꯤꯒꯤ ꯏꯆꯥ ꯀꯣꯛꯍꯜꯂꯍꯜꯂꯤ ꯃꯌꯥꯝ ꯆꯥꯛ ꯑꯍꯥꯎꯕ ꯂꯣꯟꯈꯠꯂꯨ ꯑꯊꯨꯝ ꯑꯍꯥꯎ ꯁꯦꯝꯒꯠꯂꯨ ꯍꯥꯏꯗꯨꯅ ꯊꯧꯗꯥ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯂꯟꯊꯣꯏꯕꯅ ꯅꯥꯎꯕꯕꯨ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯄꯨꯊꯣꯔꯛꯂꯤ ꯅꯥꯎꯕ ꯃꯆꯤꯟꯗꯁꯨ ꯀꯤꯅ ꯍꯥꯏꯖꯔꯤ ꯌꯥꯕꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯌꯥꯝꯕꯣ ꯂꯟꯊꯣꯏꯕ ꯅꯥꯎꯕꯅ ꯍꯥꯏꯖꯔꯤꯕ ꯋꯥꯗꯣ ꯑꯃꯠꯇ ꯇꯥꯕ ꯂꯩꯈꯤꯗ꯭ꯔꯤ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯈꯤꯗꯨꯅ ꯅꯥꯎꯕꯕꯨ ꯁꯨꯃꯥꯡꯗꯨꯗ ꯂꯥꯛꯇꯨꯅ ꯏꯟꯊꯨꯔꯒ ꯐꯨꯕ ꯍꯧꯔꯛꯂꯤ ꯃꯌꯥꯝꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯅꯥꯎꯕꯒꯤ ꯃꯃꯥꯅ ꯈꯥꯝꯂꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯊꯩꯕ ꯇꯧꯒꯅꯨꯅꯦ ꯍꯦ ꯅꯅꯥꯎꯅꯤꯅꯦ ꯃꯥꯅ ꯐꯅ ꯂꯥꯜꯂꯝꯂꯁꯨ ꯅꯪꯅ ꯃꯌꯥꯝꯕꯅꯤ ꯃꯥꯕꯨ ꯉꯥꯛꯄꯤꯌꯨꯅꯦ ꯂꯟꯊꯣꯏꯕ ꯀꯔꯤꯁꯨ ꯇꯥꯗꯦ ꯃꯥꯟꯖꯗꯤ ꯈꯪꯉꯤ ꯂꯟꯊꯣꯏꯕꯒꯤ ꯃꯒꯨꯟ ꯃꯆꯥ ꯅꯥꯎꯕꯅ ꯁꯣꯏꯗꯅ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯀꯔꯤꯁꯨ ꯈꯥꯝꯗꯦ ꯅꯥꯎꯕꯒꯤ ꯃꯃꯥꯗꯤ ꯃꯆꯥꯕꯨ ꯃꯃꯥꯡꯃꯛꯇꯗ ꯁꯥꯊꯤꯅ ꯐꯨꯔꯕꯗꯨꯗꯗꯤ ꯁꯥꯎꯅ ꯉꯥꯡꯂꯛꯂꯤ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯏꯆꯥ ꯑꯝꯇ ꯌꯥꯎꯕꯁꯦ ꯍꯥꯠꯂꯒ ꯂꯩꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤ ꯄꯨꯝꯕꯁꯦ ꯑꯣꯏꯒꯁꯤꯅꯤꯅꯦ ꯅꯥꯎꯕꯁꯨ ꯃꯈꯣꯜꯂꯣꯟ ꯑꯗꯨꯅ ꯍꯥꯏꯖꯩ ꯌꯥꯄꯣ ꯄ꯭ꯂꯤꯖ ꯑꯩꯕꯨ ꯑꯝꯇꯗꯤ ꯉꯥꯛꯄꯤꯌꯨ ꯅꯪꯒꯤ ꯅꯇꯩꯃꯅ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯃꯥꯒꯤ ꯏꯖꯠꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗꯅ ꯅꯪꯅ ꯀꯔꯦꯝꯅꯕꯤꯈꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯨꯄꯥꯛꯅ ꯃꯃꯥꯏꯗꯨꯗ ꯊꯥꯏ ꯅꯌꯥꯝꯕꯅꯤꯗꯤ ꯍꯥꯏꯔꯒ ꯅꯌꯥꯝꯕꯒꯤ ꯍꯦꯛ ꯂꯣꯏꯅꯕꯤ ꯅꯪꯒꯤ ꯅꯇꯩꯃꯕꯨ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯑꯃꯨꯛꯁꯨ ꯐꯨꯔꯤ ꯉꯔꯥꯡꯒꯤ ꯉꯈꯥ ꯅꯪꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤꯒꯤ ꯏꯖꯠꯄꯨ ꯇꯦꯝꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯐꯩ ꯑꯗꯨꯒ ꯂꯟꯊꯣꯏꯕꯁꯨ ꯀꯞꯂꯛꯂꯤ ꯄꯦꯟꯗꯅ ꯑꯩꯅꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯃ ꯏꯅꯥꯛꯇ ꯂꯩꯔꯤꯀꯣ ꯈꯟꯅ ꯀꯌꯥꯗ ꯆꯥꯎꯊꯣꯛꯆꯔꯤꯕ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯪꯒꯤ ꯅꯇꯩꯃꯒꯤ ꯑꯆꯦꯡꯕ ꯇꯟꯖ ꯉꯥꯏꯕ ꯑꯣꯏꯔꯝꯂꯦ ꯏꯅꯥꯎ ꯁꯥꯁꯤꯟꯅꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯄꯨꯝꯕ ꯊꯥꯗꯠꯄꯅꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯀꯧꯔꯛꯄ ꯌꯥꯔꯣꯏ ꯌꯨꯝꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯄꯥꯞ ꯆꯦꯜꯂꯕ ꯅꯣꯔꯣꯛꯀꯤ ꯀꯨꯝꯗ ꯀꯣꯝꯂꯕ ꯅꯥꯈꯣꯡ ꯑꯅꯤꯗꯨꯒꯤ ꯈꯣꯡꯒꯨꯟ ꯇꯥꯍꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯐꯨꯔꯤ ꯌꯥꯝꯕꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯃꯥꯟꯖꯅ ꯁꯥꯎꯅ ꯍꯥꯠꯂꯨ ꯃꯗꯨ ꯍꯥꯠꯂꯨꯅꯦ ꯃꯥꯒꯤ ꯍꯥꯛꯇꯛꯁꯤꯗ ꯑꯩ ꯂꯩꯀꯥꯏ ꯁꯪꯒꯣꯏ ꯍꯥꯡꯂꯕꯅꯤ ꯂꯟꯊꯣꯏꯕ ꯐꯨꯔꯝꯕ ꯃꯈꯨꯠꯇꯨ ꯆꯞ ꯂꯦꯞꯄꯤ ꯅꯥꯎꯕꯒꯤ ꯃꯃꯥ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯤ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯄꯥꯕꯨꯡꯒꯤ ꯃꯥꯅ ꯍꯥꯏꯕ ꯌꯥꯒꯗꯒꯦꯅꯦꯍꯦ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯩꯗꯧꯒꯦ ꯃꯃꯥ ꯌꯥꯝ ꯋꯥꯔꯤꯅꯤ ꯅꯥꯎꯕ ꯂꯟꯊꯣꯏꯕ ꯁꯥꯎꯅ ꯅꯥꯎꯕꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯂꯩꯊꯦꯛꯂꯤ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ ꯅꯪꯅ ꯑꯩꯕꯨ ꯅꯌꯥꯝꯕꯅꯤ ꯈꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯏꯈꯥ ꯊꯥꯕ ꯏꯅꯥꯎꯅꯤꯅ ꯍꯥꯏꯔꯔꯣꯏ ꯅꯪ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯒꯤ ꯐꯝꯗ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯒꯦ ꯈꯜꯂꯛꯀꯅꯨ ꯑꯩꯒꯤ ꯐꯝꯗ ꯑꯦꯛꯁꯀ꯭ꯌꯨꯁꯀꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯂꯟꯊꯣꯏꯕ ꯃꯥꯟꯖꯗ ꯑꯣꯟꯁꯤꯜꯂꯛꯂꯗꯨꯅ ꯅꯆꯥꯕꯨ ꯃꯇꯝ ꯂꯩꯔꯤꯉꯩ ꯋꯥꯔꯛ ꯍꯧꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕ ꯅꯨꯄꯤꯗ ꯃꯈꯨꯠ ꯁꯥꯡꯂꯝꯕꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯡꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯐꯨꯔꯝꯕꯗ ꯅꯈꯣꯏꯅ ꯋꯥꯅ ꯇꯥꯜꯂꯤꯕ ꯁꯦꯜꯁꯤꯡ ꯑꯗꯣ ꯃꯥꯕꯨ ꯂꯥꯌꯦꯡꯕꯗ ꯆꯪꯈꯤꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯅꯥꯛ ꯈꯨꯜꯂꯤ ꯄꯨꯡꯖꯔꯤꯕ ꯆꯥꯎꯊꯣꯛꯆꯔꯤꯕꯗꯨ ꯀꯔꯤ ꯀꯥꯟꯅꯩ ꯋꯥꯔꯧꯕꯤꯅꯨ ꯈꯔ ꯋꯥꯔꯛꯆꯔꯝꯂꯕꯅꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯏꯆꯥꯁꯦ ꯊꯣꯏꯕ ꯅꯥꯎꯕꯒꯤ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯦꯝ ꯑꯩ ꯃꯦꯝꯒꯤ ꯂꯩꯔꯤꯕ ꯂꯝ ꯊꯨꯝꯗ ꯃꯤꯇꯥꯕ ꯄꯣꯛꯄ ꯃꯤꯁꯛ ꯅꯠꯇꯦ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯈꯔꯅ ꯄꯦꯟꯊꯣꯛꯄ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯥꯝꯖꯕ ꯃꯤꯁꯛꯅꯤ ꯂꯝꯆꯠ ꯅꯥꯏꯗꯕ ꯅꯆꯥꯁꯤ ꯈꯔ ꯋꯥꯔꯛꯆꯕ ꯈꯛꯇꯅꯤ ꯂꯟ ꯊꯨꯝꯅ ꯌꯣꯝꯂꯒ ꯌꯣꯛꯆꯕ ꯅꯆꯥ ꯅꯥꯏꯇꯣꯝ ꯄꯣꯛꯄꯁꯤ ꯂꯝꯆꯠ ꯆꯨꯝꯊꯣꯛꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯇꯝꯁꯦ ꯂꯝꯆꯠ ꯐꯠꯇꯕ ꯃꯤꯑꯣꯏ ꯀꯌా ꯋꯥꯔꯛꯄ ꯉꯝꯕ ꯃꯤ ꯌꯥꯝ ꯂꯩꯔꯕꯅꯤ ꯃꯈꯣꯏꯅ ꯋꯥꯔꯛꯈ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯤꯔꯥꯡꯂꯛꯇ ꯂꯦꯟꯒꯅꯤ ꯅꯤꯡꯗꯣꯜ ꯄꯝꯍꯧꯒꯅꯤ ꯆꯦꯛꯁꯤꯟꯕꯤ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯋꯥꯗꯨ ꯍꯥꯏꯔꯝꯗꯨꯅ ꯂꯟꯊꯣꯏꯕ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯥꯎꯕꯒꯤ ꯃꯃꯥꯗꯣ ꯄꯥꯈꯠꯅ ꯃꯣꯏ ꯄꯥꯕꯨꯡ ꯑꯉꯥꯡꯁꯦ ꯗꯣꯛꯇꯔꯗ ꯑꯝꯇ ꯄꯨꯅꯕ ꯇꯧꯁꯤꯜꯂꯛꯑꯣ ꯃꯌꯥꯝ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯍꯩ ꯀꯅꯥ ꯂꯩꯒꯦꯅꯦ ꯒꯥꯔꯤ ꯊꯧꯗꯣꯔꯛꯑꯣ ꯅꯥꯎꯕ ꯃꯁꯥꯗ ꯆꯩꯐꯝ ꯍꯦꯟꯈꯤꯕꯅ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ
ꯃꯥꯟꯖ ꯁꯥꯎꯗꯨꯅ ꯃꯆꯥꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥ ꯑꯣꯏꯔꯨꯕꯅ ꯐꯅ ꯃꯆꯥꯗꯨꯅ ꯂꯥꯟꯕ ꯑꯣꯏꯔꯕꯁꯨ ꯃꯆꯥꯒꯤ ꯐꯤꯕꯝ ꯆꯥꯗꯕꯗꯨ ꯎꯕꯗ ꯁꯧꯔꯝꯕ ꯋꯥꯔꯧꯔꯝꯕ ꯈꯨꯗꯤꯡꯗꯨ ꯃꯥꯡꯈꯤ꯫ ꯅꯥꯎꯕꯕꯨ ꯃꯈꯣꯏ ꯑꯃ ꯑꯅꯤ ꯆꯪꯗꯨꯅ ꯗꯣꯛꯇꯔꯗ ꯄꯨꯈꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯟꯊꯣꯏꯕꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯥꯎꯅꯤꯡꯕ ꯅꯤꯡꯉꯝꯗꯕ ꯄꯨꯂꯞ ꯄꯨꯜꯂꯗꯨꯅ ꯒꯥꯔꯤ ꯊꯧꯔꯤꯕꯗꯨꯅ ꯆꯪꯗ꯭ꯔꯤ꯫ ꯑꯍꯥꯡꯕ ꯃꯐꯝ ꯑꯃ ꯌꯦꯡꯂꯗꯨꯅ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯑꯁꯥꯡꯕ ꯐꯥꯊꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ꯫ ꯁꯣꯔ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯜꯂꯤ꯫ ꯂꯟꯊꯣꯏꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯤ꯫ ꯑꯃꯨꯛꯁꯨ ꯀꯟꯅ ꯀꯟꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯒꯥꯔꯤꯗ ꯀꯥꯔꯛꯇꯨꯅ ꯎꯝꯗꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯁꯣꯝꯗꯅ ꯅꯨꯡꯁꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯅ ꯃꯁꯥꯗꯨ ꯏꯀꯤꯗ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯃꯆꯥ ꯈꯔꯗꯨꯅ ꯃꯈꯣꯏꯗ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤ꯫ ꯅꯨꯡꯁꯤ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯇꯨꯡꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯃꯨꯛ ꯐꯥꯊꯖꯔꯛꯈꯤ꯫ ꯃꯅꯦꯝ ꯕꯤꯅꯤꯇꯥꯒꯤ ꯑꯅꯥꯕꯒꯤ ꯐꯤꯕꯝ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯀꯨꯝꯅꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯁꯤꯜꯂꯛꯄꯅ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯇꯨꯝꯕ ꯍꯧꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯕꯅ ꯍꯧꯗꯣꯛꯂꯨꯗ꯭ꯔꯦ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯤ꯫ ꯂꯟꯊꯣꯏꯕ ꯀꯗꯥꯏ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯑꯃꯨꯛ ꯌꯦꯡꯂꯤ꯫ ꯏꯃꯨꯡꯒꯤ ꯃꯤ ꯑꯇꯩꯗ ꯍꯪꯒꯗꯕꯁꯨ ꯇꯨꯝꯕ ꯀꯥꯏꯍꯟꯅꯤꯡꯗ꯭ꯔꯤ꯫ ꯅꯨꯡꯁꯤ ꯉꯥꯏꯍꯥꯛ ꯎꯪꯗꯨꯅ ꯏꯁꯇꯤꯌꯔꯗ ꯐꯝꯊꯩ꯫ ꯑꯗꯨꯕꯨ ꯑꯀꯤꯕ ꯑꯣꯏꯔꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯤꯠꯃꯥꯡꯗ ꯃꯊꯪ ꯃꯊꯪ ꯊꯣꯔꯛꯈꯤ꯫ ꯋꯥꯈꯜꯗ ꯑꯀꯤꯕꯅ ꯍꯦꯟꯈꯤꯗꯨꯅ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯥꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯃꯁꯥ ꯄꯨꯝꯕ ꯇꯥꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ ꯐꯣꯟꯗꯣ ꯂꯧꯗꯨꯅ ꯂꯟꯊꯣꯏꯕꯗ ꯀꯣꯜ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯂꯟꯊꯣꯏꯕꯗꯤ ꯄꯥꯏꯔꯛꯈꯤꯗ꯭ꯔꯤ꯫ ꯅꯨꯡꯁꯤ ꯑꯃꯨꯛꯁꯨ ꯀꯣꯜ ꯇꯧꯔꯤ꯫ ꯑꯗꯨꯗꯁꯨ ꯄꯥꯏꯔꯛꯈꯤꯗ꯭ꯔꯤ꯫ ꯀꯥ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯤ꯫ ꯃꯤꯠꯃꯥꯡꯗ ꯁꯥꯊꯤꯔꯕ ꯅꯥꯎꯕꯒꯤ ꯁꯛꯇꯝꯇꯃꯛ ꯎꯕꯒꯨꯝꯅ ꯇꯧꯔꯔꯤ꯫ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯗ ꯃꯦꯁꯦꯖ ꯏꯗꯨꯅ ꯑꯃꯨꯛ ꯊꯥꯖꯤꯜꯂꯤ꯫ ꯀꯗꯥꯏꯗ ꯂꯩꯒꯦ? ꯉꯁꯤꯗꯪꯗꯤ ꯌꯨꯝꯁꯤꯗ ꯀꯥꯁꯤꯗ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨꯕ꯫ ꯑꯁꯨꯝꯅ ꯃꯦꯁꯦꯖꯀꯤ ꯋꯥꯔꯦꯜꯗꯨ ꯏꯗꯨꯅ ꯊꯥꯖꯤꯜꯂꯤ꯫ ꯂꯟꯊꯣꯏꯕ ꯉꯥꯏꯍꯥꯛ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯤꯞꯊꯔꯨꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯐꯣꯟꯒꯤ ꯔꯤꯡ ꯑꯗꯨ ꯇꯥꯔꯝꯗꯕꯅꯤ꯫ ꯅꯨꯡꯁꯤꯒꯤ ꯃꯦꯁꯦꯖ ꯇꯣꯟ ꯂꯥꯛꯄꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯐꯣꯟꯗꯣ ꯌꯦꯡꯂꯨꯕꯗ ꯅꯨꯡꯁꯤꯒꯤ ꯃꯤꯁ ꯀꯣꯜ ꯂꯩꯔꯝꯕꯗꯨꯗ ꯀꯣꯜ ꯕꯦꯛ ꯇꯧꯒꯦ ꯇꯧꯏ꯫ ꯂꯥꯛꯂꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯂꯤ꯫ ꯂꯟꯊꯣꯏꯕ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯏ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯋꯥꯕ ꯎꯔꯒ ꯃꯍꯥꯛꯅ ꯍꯦꯟꯅ ꯋꯥꯖꯕꯅꯤ꯫ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯑꯣꯏꯕꯅ ꯂꯟꯊꯣꯏꯕꯁꯨ ꯈꯪꯏ ꯅꯨꯡꯁꯤꯗ ꯐꯥꯎꯔꯤꯕ ꯑꯋꯥꯕ꯫ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯔꯛꯏ ꯂꯟꯊꯣꯏꯕ꯫ ꯑꯃꯨꯛꯁꯨ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯍꯥꯡꯗꯨꯅ ꯌꯦꯡꯏ꯫ ꯅꯨꯡꯁꯤꯒꯤ ꯃꯦꯁꯦꯖ ꯑꯣꯏꯔꯝꯃꯤ꯫ ꯄ꯭ꯂꯤꯖ ꯌꯨꯝꯗ ꯂꯥꯛꯄꯤꯌꯨ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ꯫ ꯏꯔꯝꯂꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯕꯗ ꯂꯟꯊꯣꯏꯕ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯉꯥꯏꯉꯝꯗꯅ ꯌꯨꯝ ꯌꯧꯍꯟꯅꯤꯡꯈꯤ꯫ ꯅꯨꯡꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯑꯣꯏꯕꯅ ꯅꯨꯡꯁꯤꯒꯤ ꯍꯦꯟꯅ ꯋꯥꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯅꯤꯠ ꯈꯔ ꯊꯧꯔꯛꯂꯕ ꯃꯇꯨꯡ ꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯂꯟꯊꯣꯏꯕꯅ ꯀꯥꯗ ꯆꯪꯂꯛꯄꯗꯗꯤ ꯅꯨꯡꯁꯤ ꯀꯥꯗ ꯂꯩꯕ ꯎꯗꯕꯗꯒꯤ ꯄꯥꯈꯠꯄ ꯄꯣꯛꯂꯛꯂꯤ꯫ ꯂꯟꯊꯣꯏꯕ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯨꯗ ꯎꯄꯨ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯒꯤ ꯏꯜꯂꯤꯕ ꯐꯤ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯂꯟꯊꯣꯏꯕ ꯈꯣꯡꯊꯥꯡ ꯇꯞꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯆꯪꯂꯛꯂꯤ꯫ ꯅꯨꯡꯁꯤ ꯐꯛꯂꯥꯡꯗ ꯉꯥꯗꯨꯅ ꯐꯣꯟ ꯀꯣꯟꯗꯨꯅ ꯀꯞꯄꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯄꯨꯡꯄꯣꯝ ꯄꯣꯝ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯃꯣꯏ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ꯫ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯕꯨ ꯇꯞꯅ ꯇꯧꯗꯨꯅ ꯊꯥꯡꯗꯨꯅ ꯐꯃꯨꯡꯗ ꯄꯨꯈꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯤ꯫ ꯅꯤꯡꯉꯥꯏꯗ ꯌꯥꯇꯥꯔꯤꯕ ꯅꯨꯡꯁꯤꯕꯨ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯞꯅ ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡꯕꯨ ꯃꯈꯨꯠꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯅꯥꯟꯗꯨꯅ ꯈꯣꯟꯖꯦꯜ ꯇꯞꯅ ꯁꯣꯜꯂꯤ꯫ ꯄꯥꯃꯨꯕꯤ, ꯅꯨꯡꯁꯤꯕꯤ, ꯅꯪꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯨꯡꯁꯤꯔꯨꯔꯣ ꯍꯥꯏꯗꯨꯅ ꯇꯝꯗꯨꯅ ꯏꯁꯣꯔꯅ ꯁꯦꯝꯂꯛꯂꯕ ꯄꯨꯟꯁꯤꯔꯣ ꯑꯩꯕꯨ? ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕ, ꯅꯪꯕꯨ ꯄꯥꯝꯖꯔꯤꯕ, ꯅꯪꯒꯤ ꯋꯥꯈꯜ ꯅꯠꯇꯅ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯑꯇꯩ ꯋꯥꯈꯜ ꯆꯪꯗ꯭ꯔꯤꯕ ꯑꯩꯕꯨ ꯉꯥꯎꯔꯕ ꯍꯥꯏꯗꯨꯔꯥ? ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯑꯁꯨꯝꯅ ꯇꯧꯅꯕ ꯖꯥꯠꯂꯥ? ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯒꯤ ꯃꯁꯥꯗ ꯇꯥꯔꯤꯕ ꯈꯨꯠꯀꯤ ꯃꯃꯤꯁꯤꯡꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯅꯥꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯩꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯅ ꯂꯩꯔꯒ ꯁꯦꯟꯅꯕ ꯋꯥꯠꯄꯅ ꯊꯧꯗꯣꯛ ꯑꯁꯤ ꯅꯐꯝꯗ ꯊꯣꯛꯄꯅꯤ꯫ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ? ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯈꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯥꯎ ꯄꯤꯕ ꯉꯝꯗ꯭ꯔꯤ꯫ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯣꯏ ꯃꯐꯝꯗ꯫ ꯂꯟꯊꯣꯏꯕ ꯋꯥꯈꯜꯗ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯅꯠꯇꯦ, ꯂꯥꯜꯂꯕ꯭ꯔꯥ ꯑꯩꯒꯤ ꯋꯥꯈꯜꯁꯤꯕ? ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯤ ꯁꯣꯏꯔꯕ꯭ꯔꯥ? ꯑꯩ ꯇꯁꯦꯡꯅ ꯃꯤꯄꯥꯏꯕꯨ ꯄꯣꯛꯂꯤ꯫ ꯑꯩꯒꯤ ꯄꯥꯡꯒꯜ, ꯑꯩꯒꯤ ꯅꯨꯡꯒꯨꯝ ꯀꯜꯂꯕ ꯋꯥꯈꯜꯁꯤꯗ ꯂꯣꯏꯅ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯏꯐꯝꯗꯒꯤ ꯂꯣꯏꯅ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯤ? ꯏꯁꯣꯔ,
ꯅꯪꯒꯤ ꯅꯨꯡꯁꯤꯗ ꯇꯥꯒꯗꯕ ꯑꯋꯥꯕ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯁꯤꯟꯅꯕꯤꯔꯣ ꯀꯩꯗꯧꯒꯦ? ꯑꯋꯥꯕꯒꯤ ꯃꯍꯨꯠ ꯅꯨꯡꯉꯥꯏꯕꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯣ. ꯑꯩ ꯃꯥꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯀꯞꯂꯤ ꯅꯨꯄꯥꯗꯨ ꯅꯤꯡꯍꯟꯅꯕꯁꯨ ꯄꯣꯛꯄꯒꯨꯝ ꯐꯥꯎꯔꯛꯂꯤ ꯃꯁꯥꯗꯨꯗ